ꯕꯦꯡꯗ ꯆꯠꯂꯨꯕ ꯄꯣꯊꯥꯔꯤꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯆꯥꯒꯦꯅ ꯋꯥꯕꯗꯒꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯎꯠꯂꯛꯑꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯁꯤꯁꯤꯅꯤ ꯍꯣꯔꯦꯟ ꯍꯪꯉꯛꯑꯀꯥꯟꯗ ꯌꯦꯡꯉꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣꯝꯃ ꯎꯠꯂꯦꯅ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯍꯥꯡꯗꯣꯛꯆꯔꯛꯑꯅꯤ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯅꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯥꯡꯗꯣꯛꯑꯒ ꯈꯨꯗꯣꯜ ꯇꯝꯖꯔꯛꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯠꯆꯔꯤ ꯃꯗꯨꯗꯤ ꯃꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯄꯣꯠꯁꯛꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯔꯤꯕꯁꯤ ꯃꯁꯤ ꯑꯩꯅ ꯉꯁꯥꯏ ꯂꯩꯖꯔꯨꯕꯅꯤ ꯃꯃꯤꯡꯗꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕꯗꯨꯅꯤ ꯇ꯭ꯔꯥꯏꯄꯣꯠ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯉꯁꯤꯗ ꯂꯩꯖꯕꯅꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯒꯦꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯇꯤ ꯂꯥꯛꯑꯝꯃꯒ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯅ ꯇꯥꯍꯧꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯈꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯥꯡꯇꯣꯛꯄꯒꯤ ꯁꯛꯐꯝꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯇ꯭ꯔꯥꯏꯄꯣꯠ ꯑꯗꯨꯒ ꯃꯁꯤ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯑꯩꯅ ꯃꯌꯥꯝꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯛꯐꯝꯁꯦ ꯎꯠꯆꯔꯛꯂꯒꯦ ꯃꯌꯥꯝ ꯄꯣꯛꯁꯤ ꯐꯠꯇꯕꯁꯤ ꯑꯁꯥꯏꯗ ꯊꯝꯈ꯭ꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯁꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯁꯛꯐꯝ ꯃꯁꯤ ꯎꯔꯤꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯁꯛꯐꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯛꯐꯝꯁꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯌꯨ ꯌꯥꯔꯒꯗꯤ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯌꯨ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯐꯝꯁꯦ ꯑꯅꯧꯕ ꯊꯥꯒꯠꯄ ꯌꯦꯡꯕ ꯐꯪꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯊꯋꯥꯏꯅ ꯈꯣꯏꯔꯥꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯉꯥꯏꯍꯥꯛꯈꯩ ꯋꯥꯍꯪ ꯍꯪꯖꯔꯛꯏꯕ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯦꯡꯅꯅꯤ ꯁꯤꯗ ꯑꯩꯒꯤ ꯂꯣꯏꯅ ꯌꯥꯎꯔꯦ ꯁꯤꯗꯀꯣ ꯑꯗꯨ ꯉꯁꯤꯒꯤ ꯍꯪꯒꯗꯕ ꯋꯥꯍꯪꯁꯦ ꯅꯨꯄꯤꯁꯦ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯖꯥꯠꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯍꯪꯖꯔꯛꯑꯦ ꯃꯌꯥꯝ ꯋꯥꯍꯧꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯕ ꯌꯥꯎꯍꯧꯔꯒꯁꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯍꯪꯖꯔꯛꯑꯦ ꯑꯩ ꯅꯨꯄꯤꯁꯤ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄ ꯖꯥꯠꯅꯣ ꯁꯤꯅꯤ ꯑꯩ ꯃꯌꯥꯝꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝ